Manipur miyamna hauzik mayoknariba ising ichaw asiga mari lainana miyamna tawgadaba amasung tawroidaba thabaksing Directorate of Health Services and National Health Mission Manipur na khangalakle. Directorate asina ichaw ga mari lainana thadorakba Health Advisory amana hai ichaw gi awa chaitheng mayoknariba miyamna tangai fadana pangthokadaba thabak thauramsing adude thaknaba ising ase yariba makai shawhalaba matungda thakpa mana masing amadi hairana chingba acha athaki polamsing ningthina samthoklaba matung chaba acha athaki thongfam lu nana thamba chanaba polamsing ningthina thong thaklaga abunba oina chaba khutsa toina hamba ana ayek yawrakpa da manak nakpada laiba health center da chatuna yengthokpa asokpa yawrak matamda pung kunmari gi manungda tetanus kapthok hoba kangkhal amadi kang hidak sizinaduna yariba makai kang na chighantaba hakchang lu nana laiba amadi amotpa isingda kumruraba matung afaba isingna ningthina chamthokadabane Amaromda ichaw mayoknariba miyamna tawroidaba thabaksingde ichaw isingna sokluraba polamsing chadaba doctor gi ayaba yawdana hidak chasinba tawdaba khutsa sengna hamdana paimit sokpa ngaihaki oina leinaba semliba mafamda mi ka hen leishindaba amade lamhangda mapan ipan thokpa asina chingbani haina health advisory asina makha tarakle